Manipur Liquor Prohibition Act 1991 gi makhada yonba shungba amadi thakpagi athingba thamlamba ado ngarang phongkhiba Manipur leingak ki cabinet meepham amana louthoknaba warep loukhiba ado all Manipur Women Social Reformation and Development Samaj Nupi Samaj amasung Coalition Against Drugs and Alcohol Cada akanba yaningdaba phongdorakli Hirambasigi matangda Nupi Samaj amasung Cada sinduna Purairomba khongnang makong konung mamangda leiba Cadagi office ta pangtokpa paugi meepham amada Nupi Samaj ki president Ima TH Ramanina hai Manipur mai chaktura misi mina kaya yauduna asuk yamna wanariba matam asida leingakna waroshin puraknaba khonabagi mahutta yu legalize tawbada mai onsinduna leiribase laibak thibani Manipur ki hojik oriba fibam asida Manipur leingakna yu legalize tawrakliba ase lamdam asigi mama oibi singna wariba ase karisu khangdrabara leingak asina tawning bata tawduna leibak ase pumang manga dawre tungda lakadaba afa phatat thidana paisa gi damag yu legalize tawdibase taibang miyoi bagi punsiga paisa ga kanana hena lubage lamdam asigi mama oibi kayana chahi kaya gi mamangdagi hauna nisa thingnaba khongjang kaya changsinduna laklabaso ngasi fawba thingba ngamdre hojikti leingakna yu legalize tawrabanina hojikti lekai amadi leirakta yu yonba amade thakpagi chang wangkhalaktuna thowaningdaba thawdo wathok kaya su thoraklagani leingakna lamdam asigi mama oibi singi mayokta chatharakliba thawong ase pende haina su ima ramanina makha takhe ai khoi gi mayokta yu legai tawrani hangtoe yolo thao hairabina hojikti lera kholakda loina hojik baksu haijingai matam matangsu aduki mate yu thakba yon ma liapon teba aduna government ayaba pira hosidi mani makhatamna ai khoi ubada lakna rani ba ai khoi ji kapti Siya mayab lay bakit na magta malam jada na mathay thagi ba to ako'y ibitay bitari je ako'y kang dolay je nagtigi ako'y yaan dure sahini puga tare ni pansure imasing na lauray ba siya imasing mamitagi mapitari siya Canada taga tagi ano na yung ay birani o di yugi yuwan ba pa siya income niyam laani sini ayoy piendre ko ato kimatik piendre Paugi meepham aduda Cadagi Secretary General Gitchandra Mangangna hai Yuna miyamda pirakadaba chaitheng adugi yenglaga Cadana Nupi Samaj ka loidana matam kayagi mamangdagi yu legalize tawbagi mayokta khongjang changsinduna lakli BJP leingak asina kumja inglisingani subna kunithoi September kunda phamkhiba cabinet meephamna akanba mafam kharada yu legalize tawnaba loukhiba warep ke mayokta chahi asigi May 3 phawba khongjang changsinduna lakhibani adubu May 3 dagi thorakliba irang asina maram oiraga khongjang ado matam khara lepkhibani look asina yu legalize tawbagi mayokta hojik chu khongfam chena lepli karigumba leingakna legalization tawge hairabade yuna khunai asida pirakadaba kanaba amadi mangjaba singi white paper ama thambiyu natrabade leingak unaroi haiduna look ani asina ngasi fawba leingak wari sanadana lakhibani adubu hairiba white paper ase miyamda puthoktana tha taret hena tumina leshin khraba matung ngarang amuk nauna yu yonba shungba amade thakpagi athingba louthokpagi warep lawrakpa ase laibak thibani irang asigi waroshin puraknaba hotnabagi mohutta yuda midyang changduna mama oibisingi mayokta warep lawrakpa ase yam ikai ningai ni athuba matamda khongthang adu handokpiu haina leingakki puning chinsinke Cadana mena akhoi imasingna khaktan haibna su yaro nandi akhoi na haibsi laale hargadi miyam no sokoida wahang adum hangakani akhoi na ngasi lauri ba akhoi na haiba akhoi se miyam ki voice ni maramdi akhoi na chachaba akhoi na thengnajaba akhoi gi miyeng dadi asi yu drug ki impact adugi matik yumthong khuding da sigi jaitheng chit lei masi gi khwaidi gi chawba maram haibdi kaino hakanda Manipur sarkar na yu mapung phana thingdaba sidigi tholpane Prohibition Act leina yu thingama bu kaidoba yu leidoino kaithel manung yoliba hojik legalize tawbai mongda hojik bar hangdana sanai yongna tawriba mayam adigi yu se bottling tawdana yoli mayam sibu government leitabra si government lein kaidoba yahalino adudi government gi failure neba adu thingba ngamdre adu fail oire moi system du fail oire kanda legalize tawsi haragadi hayeng phare legalize tawre na khalase adudi kanan thingdorgeba adudai da law du ngalak targadi moina by law phajaba semaneba si tawgadawni adi si tawdawni mayam hire neba ko rules and regulation adudi rules and regulation du ngalak targadi kanana mo adugi thingdorigeba karamba law nam thingdorigeba